Manipur gi lambi sing concrete road oina semgat naba World Bank tiki lupa crore listing ahum chamnga lokthab da India government na ayaba pire haina Manipur gi Chief Minister Nongthoban Biren phongdokre loina Union Home Minister Amit Shah Jun Kuntra fawgi manung da Imphal da laktuna nauna saba Civil Secretariat yauna tongan va infrastructure chamarom sangaragani hairi wafam singa sini chai pa chuthekta leiva thambal sanglen da paumi shinga unavada Chief Minister na phongdokhibani Center da Paliba Prime Minister Narendra Modi gi lengak asina chahi nipan mapung fawaga mari leinana center na paikhatpa thabak thauram sing miyam da khanghanba ngamnanaba BJP Manipur Pradesh ki President A Sarda yauna paumi shinga unavagi thauram adu pangthokibani thauram adu da Chief Minister na makha taraduna hai Manipur gi lambi sing asi nong khara hek chubaga lambi ayamba akai atoi thoktuna chathok chasin tawbada miyam da khudong chadaba kaya piriba asi leitanaba maru oiba lambi sing concrete road oina semgat naba lengak na pandam thamli masigi manung channa state ki maru oiva lambi sing concrete oina semgat naba India government ke finance committee gi ngarang pangthokhiba mifam na World Bank te ke lupa crore listing ahum ga chamnga lawagi ayaba pire haina nungaiwa phongdoki loinana state asida Union Home Minister Amit Shah laktuna state lenga ki 100 days program gi manung changna Civil Secretariat yauna tongan ba item chamarom sangaragani hairi thauramatu da Prime Minister Narendra Modi na haukiba chahi nipanda miyam amasung leibak asigi yaifana pa paikhalakhiba thabak thauram singsu Chief Minister na singthakani loinana BJP gi thaumi singa laingaka punna chatminaduna chawkhatpada hena mangjil thaba state ama oina ba hotnaminasi haina Chief Minister na appeal tawrakli Honorable Union Home Minister invite to Jadi tarik kuntra bagi menung demal akan da acoba asis secretariat adu kata itu acoba kerana mas sangat bina bina haja berma susah susah demal lakani hai bagi assurance bibirai Manipur ki lambi sing rainy season ina tatna kaiba to buto noma ina sida election campaign da haja ki bagi concrete road to bagi do ngarang mak financial moi committee Bharat Sarkar ki finance ki fund dana lupa crore lising ahum wasanga World Bank dagi lawan na ba yare aduna sumaina tangkak naina Manipur siang bani Manipur siang badi hujik ta hobudong tawe